चथरिबा इकोनॉमिक ब्लॉकेट असी आईना यादबनी हाइना मणिपुर हाई कोर्ट ना लाउथोखरे ब्लॉकेट थेंगनना मतिक चाबा थबक लौखटनना मरी लेनबा सिंगदा खंगहनखरे जेनिम्स सब्जेक्ट मंगादा एमएस एमडी तंबा याबगे अयाबा मिनिस्ट्री ऑफ हेल्थ फैमिली वेलफेयर न पिरकले अमदी अनिसुबा अमदी अरोइबा फेस की मिखल की दमक बोर्ड खोंबगी थबक लोइसिनख्रे अथापदा लेबा पोलिंग स्टेशन सिंगदा मथौ तौगदबा पर्सोनेल सिंग खोंसानख्रे खुरुमजरी मिडेंग ताबिरबा सिंह तराम नौचरी पाव संदोकना पिजरी UNC na hauzik sathariba economic blockade asi aina yadabani haina Manipur High Court na lauthokre tha asigi haukiba tang ahumda Manipur High Court ki Chief Justice R Prasad, Justice N Koteshwar amadi Justice KH Nobin na saba full bench na takiba order amada hauzik sathariba economic blockade asi lauthok hanana ba yathang piba matam oire hairaduna blockade asi bu sathariba myoy sing amadi loop asina citizen singi fundamental rights singbu manghal haiki miyam bukham thengna wahalaga makhoigi rajniti gi aningba khara thungna bu honariba asti state asigi kanaba nate madugi mahuta state asigi chawkhat thorangi khongjelda achauba apanba ma ohele maramasina Supreme Court na mamang na takiba warep sing yenglaga UNC na hauzik sathariba economic blockade asi aina yadabani haina court asina lauthokle haina full bench na thokiba order aduna palli Manipur sarkar amadi Center की मरी लेनबा authorities सिंह DGP, IGP, Law and Order, GOC, 57 Mountain Division amadi Assam Rifles की IG ने चिंगबना National Highway कुंठा तरेट amadi National Highway number 2 दा गाड़ी चथोक चचिन तौबदा अपनबा अमत तथोगंदनबा amadi मधुगी दमक मथौ ताबा थबक सिंह लौखटनबा कोर्ट न खंगनखी लोइनना कनागुंबा म्युई अमतना गाड़ी चथोक चचिन दा अपनबा हेक पिरकपदा चप चाना थेंगनबा अमदी अपनबा पीरिबा म्युई सिंह अदुगी मथक्ता कोर्ट न मतिक चाय हाइना खनबा थबक सिंह स्टेट न लौखटनबगी दमक मखोइगी मसक ममिंग खंगदोकनबा वीडियो लौरगा कोर्ट पिखलकनबा ऑर्डर अदुना खंगली मरगसिदा हाई कोर्ट न ताखिबा वारेप असिगी मतंगदा सीनियर एडवोकेट खाइदेम मनीना ISTV न्यूज ता वफम कया फोंदोरकली नारायण तांग ओहुम मार्च की 2017 दा पास तोगिबा ऑर्डर अमिगी मतुंगिना UNC ना impose toriba national highway animakta Manipur gi sede impose toriba se masi koi gi aina yadaba posak am oire haina declare tawre aduga Supreme Court na economic blockade ban asina chingmasi aina yadabani haidana logibado madugi chapchaba pot ado Manipur da UNC ne chathariba se aina yadaba potura na tabra haibasi Praman kote di irai laina hekta lauthokpa yadabani na upna observe tawrokanda monitor tawrabakanda handaki tang ahumgi order sidadi moina tawriba thabak sing se aina yadaba aduga chathok chasinda obstacle tawba state ki chawkhat thorangda kodong chawhandaba adumba inhuman oiba posak amani haiduna Marmasina, UNC na imposed toriba economic blockage is hereby being declared as illegal in terms of the decision of the Honorable Supreme Court. Masi na prima facie oire haraga adugi magi lauthokna bahona bada UNC sina kodakta ban blockage lauthok taragadi masi lauthokna ba central government na hona janana begi adu megi lambi ama phatpani haina aina lawi State na chalai jaba amatangai raba Medical Institute Jenims ta subject manga the MS MD tamba yabagi ayaba Ministry of Health Family Welfare na pirakli hairi Institute asigi Director Professor Davan Laishram nahai nauna General Surgery gi MS tamnana basit mari Community Medicine gi MD tamnana basit mari General Medicine gi MD mari Gynae gi MS ki sit ani amasung Anesthesia gi MC gi sit manga nauna ayaba pirakle subject manga asi tharabadi hanagi taret ka punna sit tarani thui shure amaromda MU na lowa second MBBS ki professional exam da institute asigi mahiroi mayang lambam susmita da pathology microbiology amadi forensic subject ta honors fangduna makok tarakle thongam laizing anbina pharmacology da manga subat tarakle
Institute asibu hena fagatna ba layeng balagli basingna amot akai mafam sana langthokpiu amang shang luna na season nabiu hiramasiga mari lainana awareness pangthoklagani Director की conference hall दा पांगथोखिबा पाउगी मिफमतदा orthopedics की डॉक्टर ओ गुनेश्वर anesthesia की डॉक्टर के ओपन forensic की डॉक्टर बोपिन सु सरुप याखी मीडिया पकाना कोन हेल्थ मिशन पिरकने को जिक लापिबा जेनिम्सता कोई लायंग लापिबा पेशेंट पार्टी सिंग असिना एकोगी कनु तंदा थोंनाउदा एकोगी अचापोट अदुगा कोई चगुम सनाई कोई फिजेट न चिंबा अदि पॉलिथिन न चिंबा सि लंथोपिबसि तोबिदनबा Chandel amasung Technopal Kendra ki polling stations sing da mathau tawgadaba polling personnel sing amadi security ngasidagi khongsan bahukre Chandel Kendra ki polling team kunmari amasung Technopal Kendra ki team kunthra taruk ngasi ayuk pung 3 tagi Chandel district headquarter da leiba Maha Union Government High School dagi khongsan ki makha tana lemhoriba Chandel ki polling station yankhai amadi Technopal ki polling station kunthra mari ki polling personnel sing hayeng khongsan gani hairi Jeraga sida mikhalasigi mathau pangthoknabagi damak official kunthraga mapan ming laukthokrabasu laktabana maram oiraga makhoi kunthra mapan thabaktagi suspend tawre haina district election officer Chandel Bobby Waikhom na thadorokpa cherolamana khanghalakli Ukhul district ki oina tongan polling stations singda mathau tawgadaba polling personnel team chamaga taret security ga loina nangasi ayuk khongsan khre lemhoriba team Marifudra Mari Hayeng District Headquarter Thadokani Hairi Senapati District ki Karong Kendra ki polling station mangagi personnel team amasung Tadubi Kendra ki polling station ahungi polling team amasung security team singsu mini stadium Senapati daki khongsan khre lemhoriba personnel sing Hayeng ayu khongsan gani amaronda gari gi awat pa leibadagi Tamelong District ki oina polling personnel sing magi polling stations singda thana bo hotna bada khudong sada mayok nari hairi ngasi numidang waram pungmari fawda polling party nifu khaktamak district headquarter thadokhi lambi da leiriba gari sing thunglabaga thenglaba su thengna polling personnel sing thagani hayeng atopa polling team chamaga ama khongsan gani hairi ngasi numidang waram pungmari ga minute nifu rom taba dwaida kuki lalhoba singi marakta kanna khut thokna khre hairi thodogasi kangpokpi district ki kamnong saparmaina police station ki manung chanba national highway dagi kilometer 19 lom changlaga Leiba Kengzang Khul Mathaki Chingthaktani Hairi Nongmai Kapna Kibadu Government ka suspension of operation Taunariba KNO KRA amasung UPF KNA ani gi marakta oiramba yai Kengzang gi Kunja Singna ahoba bom gi makhol yauna pung amarom Nongmai Kapa gi makhol taki thodok aduda asopan mishi mina gi paw hauzik fawgi oina di fangbang ngamdri Panda yai mikhal gi code of conduct chana khibadagi suspension of operation da leiriba underground group kudimak designated camp ta lainana ba ECI gi guideline matung ina khangan khrabani Amaromda Jaliyarong United Front na lupa lakh manga gi sel gi demand ga loinana fa khiba mioi ama nipan suba IRB gi personnel singna asoi angam yaudana kalle hairi DSP Krishna Tombi gi mityeng makha da subedar Robinson na luchingba team amana ngasi nungthil pung ahum makhai tarak padwaida Ganglon Khunlen part 2 dagi rescue tawkhibani MBC Chingmairongda Dikon oina leiba langsingam ganmai ngasi nungthil pung ama khara helakpa dwaida ZEO gi mioi singna fakhibani hairi Hangchit ani suba tangkak ta pangthokadoriba 13 suba state assembly mikhal gi Thobal amadi Kaching district ta free and fair oina ba lakhatam thokpa thabak sing lakhatle miyam na chingnadana apama mirepta vote pibina ba district election officer Thobal Ramlal Punia na appeal tawri DC office Thobal da pangthokpa pawgi mifam amada mahangna district ani gi kendra tarada apunba voter lakh ani lising marifudra nipan chamri marfudra ni thoina nupi ani yauna mirep nifuma thoigi marai bak lepkani apunba polling station chahunga humphudra manga da asoengam yaudana mikhal pangthokna bagi damak CRPF company nifumari amadi state force na ngakna na basem sabal loire polling kudimak webcast tawgani Thobal kendra gi oina polling station da BB page seasonaki ahal loiraba amadi disable gi su hena khudong sana ba honagani kanagumbana BLO singna yenthoki ba voter slip mangki ba thoklaba su masagi saktak chi utuna vote hadaba yana ba honagani mikhala sida mathau tawgada polling personnel sing hayeng ayuktagi magi polling stations sing da chalagani haiki I would like to appeal to the electors of the Thobal to turn up in the largest number so far. That's my appeal to the common people and the voters, not to be allured by any inducements, not to be afraid of any intimidation.
district administration or the police force of the district are here to protect your right of this one free and fair elections and will ensure. Cherak Sida Thobal District ki oina medical ground na Mikhal gi duty thabidana ba apply tawrakhiba khudimak masagi mathaudagi komthokpa leite maramaduna makhoi hayeng ayuk pung 3 mini secretariat complex ta report tawgadabani makha tana district counting hall general observer yauna medical board na yengsingani apply tawkhiba khudimak namari leinaba che changsing loinarkadabani hairi State Credit Seminar listing ani tara nipan ngasi Raj Bhavan da pangthokre Nabar na sinduna pangthokiba seminar haudopagi thoramda Manipur gi Governor Dr. Nazma Heptullah Chief Secretary O Navakishore Principal Secretary Finance Binit Joshi amasung RBI Manipur gi Chief General Manager T Hauzel na maruiba miuising oina saruk yakhi Tharamaduga mari loinana Governor Nazma Heptullah na haikibada Nabar na semba state focus paper gi matung ina lamdamasi gi lawmi sinmi gi income asi English sing ani ga kunithoi da ani thokna hengalakli ba asi lofam singda case scope yamna tharabadi pandam phangani khali potential credit plan na lawmi amasung lawga mari leinaba department singda kanaba purakani chanana ba khaktagi mahai marung tharabadi semit lon da yamna kanaroi paisa thokpa mahai marung na lawmi gi semit lon da kanaba purakani bharat ki oina law singuba yaba mapham noma gi pisilakli Manipur gi oina chingi mapham singda horticulture masung floriculture da hena midyang changhaningi Lamdamasi biodiversity the median changduna thabak tohaning bagi apambasu fongdokhi. When I came to Manipur about 6-7 months ago, I studied the topography of Manipur. And I was right from the beginning of the opinion that to generate more income for the farmers, because majority of the people are involved in farming, and to reduce the unemployment in our state, we should go for cash crops. And in the hill area, we cannot reduce, in any case, the production in the whole country because of the population. I use the word explosion in the country. The food producing fertile land is shrinking. It's a serious issue that the governments, not just the state government, but the central government should apply their mind. Ngasi ayu pung 8 muktaba duaida Imphal Police Station gi manung chanba thangmaiban sinam lekai da leiba Irom London Chahi Kuntraga Mari Apokpa Irom Samu Mahaki Yumda Gypsy number Thadaba Angoba Machu Amada Lakpa Nan Manipuri Amadi Maitai Muslim Amayauna Fizam Setpa Army ni Chingnaba Singna Paraba Matungda Pu Chaiduna Wahang Pahang Tauraba Matung Kurkul gi Chingkung Amada Thadok Lamle Thaudoga Sigi Matang da Thangwaiban Sinam Lekai da Lamdam Adong gi Nupi Singna Thangwaiban Leshemba Club ki Mamang da Miyam gi Wakan Mipam Phamkre Thaudoga Sigi Matang da Fizam Setpa Army ni Chingnaba Sing Aduna Faduna Pururaba Irom London na Fongdorakpada Mahak Puyumnagi Namduna Nomai Macha Puthokuna ki Hallaba Matungda Gypsy Manungda Puraga Mai Mit Khumjillaga Mafam Amada Puraba Matungda Nahakna Handak Prajagi Mirep Irendrogi Mioi Singa Khana Chainaba Tawduna Gunda Tawiba Du Karigino Nahak Lalhauba Yaubra Hangbaga Loinana Naharol Leshemba Club ki President Lesang Them Pratap Amadi Vice President Konsam Manitombagi Maramda Handak Prajagi Mirep Irendroga Khana Chainaba Thokibagi Maramda Puduna Mahaku Wahang Pahung Chathaki Tungda Mahaki Pulliba Khut Adu Lauthoklaga Makhoi Sing Adu Chatkraba Matungda Mit Hangdu Hairam Laga Chatki Tungda Mahakna Mahaki Mamit Adu Hangdoklaga Manak Adwaida Army ki Fizol Setpa Yauba Gari Ani Khamduna Leirami Haina Phongdokpaga Loinana Mangonda Chatharamliba Thawong Asi Yaningde Mahak Kanagumba Amataga Khana Chainaba Amadi Lalhaubaga Mari Leinaba Thaba Amata Tawkiba Leite Haina Phongdokhi I can't think of Germany could put Pubanedo Tadom Daisu some I say Amina Papa Matung Papa is the Hatokan issue management David the could look on them the could lawyer could not hold the because multiple as you have put up to pay could the Pactor to see any down the way no winner saying on the cinema Pactor don't live in the middle of topic middle of top of the inclination was Tadroka the Mali the Happy Kalena I don't know Pacto which at the Buena Dog Matung Daisy Pactor I don't like Eden I don't make Gari Macontara Matung Daisy how the game got Army Gari Ani Leme Ani is a young consult of Army Gari
kenu masu tu ni sang masu moi arang mo loi se le ko lam nu bani moi su dum yeng yeng da is dum yeng do moi na dum amma ta sakre khona aina ma to la ga mai to na thok sar khne ji Amarom da thawong ase bu yaning da phongdok tuna thangwaiban sinam lekai mara pai bi apun balluki vice president sinam romana phongdorok pada ngasi irom dandan da satharam liba thawong ase kanagumba kharagi khuzil thawrana sathaba mali maramaduna athuba matamda thangwaiban kendragi prajagi candidate oiriba irendro na thodo asigi matangda athuba matamda miyam da sengdokadabani haina phongdoki London Paruri se akoigi Praja Party gi Elendro ga mari leina dabra haibado ngasi press media na tabi raba matung sida Elendro na akoida press media da miyam khangna sengdok haning ba makhak darkar oire aduna makoina tawi natraga tawdi haibado press media gi thongda Elendro masamangna na candidate amoina sengdok piu haibase akoi irei kai sigi maira amoina club ki matung in moina akoina miyam da akoigi paujela sipijani PB cable lamlai line khara semdo senjin tawgadaba maramna hayeng ayuk pung nipan dagi nungthil pung ama phawba sekta dagi sagol mang phawba network asigi thoram sing miam da yenghanba ngamloi dawri masigi damak warau bidanaba network asigi maikai dagi khangalakli paugi marak thana atenba bre matang lawjari Swiss rolls with exotic fillings from Winkies, the cake specialist. Miyam ki nuwairaba pausal mathangda domna Delhi jetpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudongchaba tham Please contact 0999055302 or 0982181945. Look at these hospitality services, assurance redefined. Northeastern India da khwaidagi ahanba oina German laser technology ki matengna varicose veins haibadi khongda singli pomthokpabu thang hadana line bagi khudongchaba Season Hospitals da laidare akupamarol Season Hospitals dagi natraga mobile number 9436807346 dagi khangbiba yagani Perum Gulip Orme, Hornaba, Oxikpa, Tangsikpa, Puna, Lisingbuda, Simabayarba, Lipsa, Puna Putuksaba, Oza. The new Jigsaw 2017 series beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Amukana taram nokchari makhataba pau tha sigi tangwari da pangthokhiba mikhal numita sagolban kendrugi MLA RK imona hairam ki haina sirakhiba maraladu aranbani haina sagolban block congress committee na sengdokre committee asigi vice chairman thongnawzam brazamani na phongdokhibada numit adu da takhelambam lekai primary school da leiba 11/11 polling station da MLA na yengsin bachatki maduda mafamadu da leiramba myoi kharana Jangbada Tinglakpaga Loinana Nungna Thage Haina Fawwa Tawrakhibani Tungda MLA gi mathakta sirakhiba maral sing adu aranbani akan bamong da condemn tawi astigumba thodok matungda su thogoningde MLA bu mingchat thina bamadi lan uhanna bu hona rakhiba si matungda tawbiganu hiramastigi matangda club ki thaupuba singna sengdokhiba dusu local club na rajniti da yahaningde haibaga loinana thodok adugi matungda booth level officer amagi mayumda kihan khangan ba thodok thokliba sisu makha sathabiganu haiki Duga tasengna club haibasidi neutral body amani maadi rajniti da yauksan ba haibasi kanana su kai akhoi club atai da somta tawna da thabangni aduga makoina rajniti gi wafam pusala aga tawba adugumba do akhoi sagomal block congress committee gi maikai di akoina amna kanna condemn tawba aduga sigumba thabak thoram singa se matungda amuk hanna thon biganu haidana akoina media gi thongda sengdok sabani
Akhangdabasing ngarang numidang pung mapalum taba matamda Churachandpurgi Langjang village tagi fakhiba mioi ani tamthina phuraga Lingsi 5 village da numidangi pung tara mathoirom taba matamda hundoklamle makhoi ani adudi Thangmu Wansang Chahi Kungateret Apokpa Ji Gaukhan Suwan Atopa Amana Thansu Wanmung Chahi Taragataret Apokpa Niyang Khochin makhoi ani mak Lamjang village dagini thawong adubu yaningdaba phongdoktuna Yang Paite Association na Churachandpur da total shutdown gi khongjang changsin khre khongjang asing asin numidang waram pung manga fawa sathagani hairi total shutdown gi khongjang asin maram oiduna Churachandpur gi mahusa gi punsida chawna apan bapikhi Mission Indradhanush ki ani shuba round gi mari shuba phase hayeng dagi hawragani Hiramasiga mari lainana Family Welfare Department ta pangthoki ba pawgi mifam amada department asigi director Dr. K Rajona program asigi makhada Listingani kun fawgi manung da pikli bangang singamadi miron bi punamak vaccination taunaba pandam thamli hayeng dagi hawgada bani shuba round gi mari shuba phase asida chahi ani fawgi manung da leiba angang amadi miron bi sing vaccination tawbani haiki hayeng dagi suti yaudana numit taret ni chupna Churachandpur Tamenglong Ukhul amadi Chandel district ta pangthoknaba sem sari district asida leiba thangna na tha taruk routine immunization tawiba PHAC na kon ba mafam singda leiba tika thaudri ba ngang sing amadi miron bising tika thadokna ba pandam thamle paugi mi famatuda immunization ki state nodal officer Dr. TS Nandakishore electronic vaccine intelligence network ki mihut Sarat Yadav su saruk yakhi Breast Cancer Foundation India na sinduna ngarang dagi hauna Breast Cancer Foundation India gi matang da satharakiba kunma thoirak suba annual conference ngasi Palace Compound da Labour City Convention da loishin bagi thorom pangthokre ngasi gi numit asiga mari leinana Kangla Western Gate gi miyam gi oiba khongchat ama City Convention fawa chatki khongchat adu Manipur gi Governor Nazma Heptulana flag off tawduna lamthaki Governor yauna chatkiba khongchat aduda nurse mahiroi amadi school college ki mahiroi kayana saruk yakhi Indian Dental Association State Branch ki website ama hangdokpagi thoram ngasi Rims Road ta leiba City Dental Clinic ta pangthokre Indian Dental Association Manipur State Branch na sinduna pangthokpa website hangdokpagi thoram aduda branch ki President Dr. T Navachandra President Dr. M Angouba amadi Secretary Dr. KH Ibo Chaubana thoram pusing oina saruk yakhi idamanipur.com haiba website adu branch ki luchingba singna hangdokhi website hangdokpaga mari leinana branch ke secretary Dr. KH Ibo Chaubana dental gi matang da miyam da hena khanghanna ba website asi hangdokpani haiki oina leiba ama oina tabe adu masi kaino da public ki awareness one pan number mo na koina masigumba website ama hangagadi doctor singi manakta patient sing jina na traga darkata dabba patient na tabe any person amana salu daraga so moina magi kudong saba leisure time amada website ko login tawga man paameba unna adum hangbung ngani habai asada tabe na website ase hangjabni Manipur ki border area oiriba border pillar number humphudra tarukta leiba Howland 5 village ki show milbu Myanmar ki army singna thugairam ba amadi mapot machai kya pukhibabu yaningta phongdoktuna ngasi Howland 5 fauna border maya da leiba lambi miyam na thingjinkre athuba matamda lokshin khiba pot sing pithorakadabani mari leinaba singna mijeng changdrabadi lakliba tang mapandagi national highway ban tawgani haina Howland 5 ki village chipna phongdorakli ekhoi Howland 5 khakna kaya amuk kala sungka mo ikodo adugina mase ISTV nadaga midagi ngonda ina hai jana mase ekoi apun bana all Manipur haisra ekoi apun bana mase boundary ase ngak taredi Howland 5 khakna ngak darasu mami taroi ekoi na aba batani Rims Road ta sewerage project ki semjin bagi thabak sathariba ase hojik fawba lushindabana miyam gi chathok chachinda chauna khudong sadaba mayok nari tha kaya gi mamang dagi lambi ase thingjinduna semjin lakhiba adu ngasi fawba lushindri earthquake na maram oiduna amanga ta thogan khraba sewerage project ki underground pipe sing semjin bagi thabak ase ayamba saruk semjin ba lushilaklabasu mapung phan lushindabana micham miyam da tanatana lambi asida ana ayek sing layeng bachatpada khudong sadaba mayok naduna lakli Lamdam madongi miyam na athuba matamda project asigi semjin sajiliba sing loishin bina bapungning chingshilakli Yaripok police station ki manung channa leiba tumukhong khul amasung
Moirang Purelgi Meira Paibi Stingbu Sakhangdaba Stingna Kihalambagi Mayokta Tumukhong Kaichelda Meira Paibi Amasung Club Ki members Stingna Wakan Phamkhre Tumukhong Women Welfare Association ki Secretary C Ibem Halna Mahu Sagum Meira Paibi Stingna Leiringaida Tata truck number MN03T 1025 ta Myoi Khara Lakpa Khamnaba Hairubada Nongmai Puthokuna Kihalamki Miam Badagi Gari adu Maning Halaga Nanthoki Nongalakpada Gari adu Tampokpi lambida Mai Thadok Thamlamki Thaudogasi Kanana Karigidamak Sataribano Miamda Jamam Nahalibasi Tengdoktrabadi Akan Makongjang Fawa Changsilakpa Yai Haidi Mayang Manda Ama Aniyawi Aduga Maitairon Seng Nangamba Amasu Yawi Aduga Mako Chapsaba Simang Habidi Kangamandre Sangro na Kois Tokuna Sangro na Sangro Dang Komoina Moina Kamas Damu Moju Kalakato Kumaga Moito Kawa Tinbagum Makator Magam Mana Togi High. No my Bible in Dina Gai the Yaram Dabagi, a Koigi, Kunga Samuhan Lakini have a Koiki, and Mapam the Lola Lega, Sangila Kini have a key with the Koi, Torian Mapan Parian Stapoy, Loin Magla, Hintum the Makai, as I got line Mokibazagado, as Waidani, Makosika, Maita Bonona, Kankanda, Nungan the Kanda di, Gari, Tama, Maizaga Lehore, Hyperpausi Hange. Jenimski Endocrinology Department Type 2 Diabetic Anabasingda Yoga Gilaying Pathap Sizinaba Hokre Institute Asigi All Faculty Hall Examination Hall the Pangthokiba Thoromaduda Director L. Deven Academic Din Professor W. Gyaneshwar Masung Endocrinology Department ki Associate Professor Dr. K. H. Achauba Susaruk Yaki Director Deven na Atopa Laying Pathap na Fahanba Waba Layna Kaya Yoga na Fahanba Ngamle Ngasidagi Hauriba Laying Pathap Asina Anabasingda Kanaba Piragani Haiki Cyber Crime Unit na Miyoi ama Facebook ta sasinaba ming sizinaduna nupi macha amagi ikai khumnaba mangba yaba phajadaba wahai amadi photo thagatpagidamak fagatle unit asidagi phangba pauda faraba miyoi asigi maming paukai haukep chahi kungamari apokpa leikidraba khai hau haukep churachandpurgi L Galen Fai Khuldagi ni hairi Imphal More Lambida Leiba Lokchau Khul Amadi Yangau Pokpi Khul Asida Leiriba Hui Singda Anti-Rabies Vaccine Kapthokpagi Program ama chatkiba tang ahum dagi chathaduna lakhiba du ngarang loisinkhre Moregi Veterinary Department na sinduna pangthokiba Anti-Rabies Vaccination Program aduda hui chani ga yangkhaida lem na hidak kapthoki CPI ge saknai raba leikidraba Fairoism Parijat ki anirak suba death anniversary Irabot Park chalauda pangthokre Oinam Kendrada MLA amadi Minister Kayarak Oiramlaba Yumnam Yaimana Laikidabada Thambal Mari College Oinam gi Governing Body na awaba phongdokre Hauzik Sanabagi Pau Lobirasi Ngasigi sanabagi pauda India ki Body Building and Fitness Federation na sinduna tha sigi tang mari amadi mangada Kerala gi Trivandrum da pangthokiba Yankhai manga suba National Junior Body Building Championship ta Manipur gi Maradona Khetri mayum na Junior India gi title lokre pangthokiba championship asida Maradona Khetri mayum na KG Marifu gi kanglupta overall gi title lokhibani KG humpu gi kanglupta Roshan Okramchana taruk suba KG humpu manga gi kanglupta A Bikandana Manga Suba Amadi category asida W Mahesna Taruk Suba position Taduna overall runners up Takre Maharashtra team na champion oiki KMYDA Konthozamna AYDA team B Awang Phunobu Maichiba Piduna Taranithoi Suba state level 7A side village open football tournament ki semi final changkhre AYDA Awang Phuno Mayai Lekai na sinduna association ase ground da Mamang Thagi Tang Tarama Pandagi team Kunmari na saruk yaduna chathariba tournament asigi ngasi sanakiba aroiba quarter final match ta KMYDA Konthozamna Yumbu AYDA team B Awang Phunobu goal ani amada maichiba piduna semi final changkhibani tha sigi tang nipan da ahanba semi final match ta FC Kha Sanjenbam amadi FC Y Yumnam Phunoga sanagani ani shuba semi final match ta FC Kyamgai amadi KMYDA Konthozamga sanagani Kochi da Chathaki Nifu Mathoi Suba Masters Badminton Championship ta Manipur gi Y Samarendro amasung I Santi Kumar gi Jurana chahi yankhai manga makha gi veteran men's doubles ta
silver medal laure ngasi sanakhiba final da Kerala gi Roy amasung Johnson na set kunmathoi taramari kunmathoi tarahumdoi da thoikibani silver medal laukibaga loinana chahi SC gi September tha da pangthokadoriba World Master Badminton Championship ta qualified oire Kerala mathang thagi taramapandagi pangthokadoriba nifumdoi suba Junior National Volleyball Championship for Boys and Girls da Manipur gi mahut sinduna saruk yanabagi damak Juniors boy team semnanabagi ahanbagi oina sanaroi nifu khangatkre khangalaba sanaroi sing tha sigi tang mapangi ayuk pung 3 taba matamda Khumal Lampak volleyball outdoor court ta laktuna report tawrana bakhangali Kanglei Park Students Association sinba taruklak suba sana kumhai gi saruk ama oina mangarak suba Kanglei Chaibi yendam naba lakliba tang tara mathoidagi tara taruk fawba Chingarel Tespur Sawum bungda pangthoklagani yendam naba sida mini boys and girls amasung chahi tara taruk makhagi sub junior da athoi ahen tanagani saruk yaningba club loop school singna akupamarol all Manipur Chaibi Association dagi khangnaba yagani hairi makha taba sanabagi pau boyai ningthaujam dagi phangbigani Masing yamlaba masana singi manungda masak phajaba masana ama oiriba tennis masana asi pithribi pumbada nungsi sanaba imung amatani haibagi wakhalonda malem sinba thungna pangthoknaba Manipur dasu World Tennis Day gi thoram Manipur Tennis Association gi miyang makhada Imphal District Tennis Association asinduna lampen patel leiba Imphal District Tennis Association gi tennis complex a pangthokre thoram masida Manipur Tennis Association gi president T Pamai Imphal District Tennis Association gi hana president oramba TH Hemchandra Association asigi president K Ram Kumar vice president TH Ibunga Machamari Association Tennis Lovers ki president TH Indra Kumar ahal loraba madi naha tennis hanari singsu saruk yaki thoramasing mari lenana Manipur Tennis Association ki president T Pamai na phongdokibada koi tennis hanaba mukaisi apart from competition apart from the normal tennis matches tennis I will say it's a very beautiful game amasung maintain chesni there is a family amatani aina asi sumaina tennis family all the koi amatani na pangthok chari bani aduna mayamda koina wish story bidi please so good to you tennis I will say non contact sport ni injury si amna minimum ni serious dangerous injuries like banate adubu masida sanariba players ingi maintain amasing physical development di yamna among the sports tennis is one of the best aina lauraga yamna si promote ori bani na I hangna Manipur tennis taraptagi mayamda good wishes piraga mayamda sobat bigi damakta yamna thagap chari hazake ahanba MCA luang popa 2020 trophy gi ngasi sanakiba match da thau thangba namadi TCMDC thongju mai pakre Manipur Cricket Association sinduna luang sambam gi luang popa cricket stadium da mamang thagi tang tara mapal gi team kuna group mari thokna khaidok tuna chathariba ahanba MCA luang popa 2020 trophy gi ngasi sanakiba ahanba match da thau thangmai banna UCC Uripokpu wicket nifal ga maithi bapikibani UCC Uripok na toss ngamduna ahanba batting tobada apiba over kungi manungda over tara mapal ga ball amada wicket loina turaga run humputra tret lokhi masigi pakhumda anisuba batting toki thau thangmai banna over tara mathoida wicket ani khakturega apiba target adu yogduna match asi mai pakibani match asi da thau thangmai bangi sanaroi Sunilna wicket amma amadi ball kuntrani thoida ni putar logduna man of the match takre trophy asi gi ani suba match ki sanakibada TCMDC thongjuna PSC khoya thongbu wicket marida maithiba pikhi PSC khoya thongna toss ngamduna ahanba batting tobada apiba over kunda wicket loina turaga run humputra mathoi lokhi masiki pakhumda ani suba batting tokiba TCMDC thongjuna over tara tareta wicket tar khakturega apiba target adu yogduna match asi mai pakibani match asi da TCMDC thongjugi sanaroi sanatona wicket ahum logduna man of the match takre hayeng ayu stadium asida ahanba match oina YWC Parsoi amadi model club singa makhaga sanagani ani suba match da napsa kha Imphal amadi YWC Langthabalga sanagani
Taramari suba Manipur Veteran Cricket Tournament ki ngasi sanakiba match da YWC Langthabalna DSU kwa kathilbu maitiba pikre. Manipur Veteran Cricket Association na sinduna Oriental College amadi Model Higher Secondary School ground da mamang thagi tang kontaruktagi team tarana group ani thongna khaidokna sathariba Taramari suba Manipur Veteran Cricket Tournament ki ngasi sanakiba match da YWC Langthabalna DSU kwa kathilbu run humputra tareta maitiba pikibani. YWC Langthabalna toss ngamduna ahanba batting dobada apiba over kunda wicket taruk turaga run samaga marfutara manga lauki masigi pakhumda anisuba batting tokiba DSU kwa kathilna apiba over kuntrada wicket mapal turaga run samaga tara nipal khak loduna match asi maiti khibani. Match asida YWC Langthabal gi sanaroi Kumar jitna ball humputareta run marfutara mapal loduna man of the match takre. Hayeng ground asida Cyclone thangnoba namadi KSC Lambulenga sanagani. Wake up FC na CFC Haroku Mighty Bupiduna Ahum Super Let Control Jam Nabukishore Memorial 11-9 Asset Football Tournament ki final sangkre. Youngster Dynamic Football Association Angthana Sinduna Association Sigi Ground Sathariba Ahum Super Let Control Jam Nabukishore Memorial 11-9 Asset Football Tournament ki ngasi sanakiba ahanba semi final match da Wake up FC na CFC Haroku goal mari sinoda Mighty Bupiduna final sangkibani. Wake up FC ki mai papugi goal singadu El Loken Ice Daniel K Milan amadi and Susilna match ki taramari suba taramapal suba kun suba amadi yangkai manga suba minute sanduna match asi mai pakibani. Sathariba tournament asigi ani suba semi final match hayeng tilpung ani makai tabada YDFA angtha amadi BYO angthaga sanagani. Thagachari boyaning thozam hauzik makha taba pauda ngasi nongmagi oiba aying asagi pau amuk lawirasi. Ngasi ki oikiba ay ngasa ki pauda ICAR lampel pataki pirakpa pau gi matung ina ngasi ki khwaidagi sakiba degree Celsius kulumdoi dasmik ahum khwaidagi ingba degree Celsius taramatoi dasmik taru Nuksita yawba ising manilgi sang ayukta sada marifumapal nungtilda sada yangkai taruk oike ngasi nong chukide. UNC na sathariba economic blockade asi aina yadabani haina Manipur High Court na lauthokre blockade thengnana ba matik chaba thabak lokhatnana ba mari leinaba singda khangankre. Jenims the subject manga da MS MD tamba yabagi ayaba Ministry of Health Family Welfare na pirakle. Amadi ani subamadi aro face chemical gi damak board khombagi thabak lotion khre athapa da leiba polling stations singda mathau tawgada personnel sing khongsana khre. ISTB na pizaba pau matang asida loijare mideng tabiraba singbo amukana khurumjari.